Finally, the Economic Times magazine na makhoi front page ta map ama release tawkhre glass ki map komba ama prithibhi ki masini yango masi picture sini yengo glass ka praman torak pani cracks breaking point Israel Lebanon Syria dani adagi cracks singa se radiation singa se line singa se hairo masi prithibhi mafam fam khuding di yauri. It means achoba yanamak choba mina khalu taba thaja taba dugumba war amagi prediction ni haidi. Like the biggest war amaga world war amaga oini haibado madu oibagi matam nakre ekoi kokthakta hojik ta dawre haibani. So cracks fractures asidi Middle East ki point tagi horakpani masidagi Middle East ki country khuding da sindo kadawri. Even Middle East ki hendoraktuna atopa mafam kaya da country kaya da large scale ki bombing devastation even nuclear weapon of the use donar kani hairi. Inter Middle East war oirakpana worldwide oina masi arabita taki gani map asibu diko tobising na hairi Russia America China faudi yogani map asida iduna yauri the year that shattered the Middle East haiduna. Masi clear prediction ni tum takpagi matamase lakle amasung masi haujik taunariba asidagi oirakani hainari amasung madu haurakle sini. Haujik wahang masigi war asigi maramdagi worldwide destruction or world war oidori se masi karigino masigi key points karino maram karino. Masigi key point Israel ki jitni Israel ki jit maramdi Israel ki amat tawib wakalni that making or construction of third temple in Jerusalem. Maramdi Prophet Sulaiman Nasarambal the first temple or equina masjid haire adu Nabucodonosor ningthona thugai dokre. Amuk saki Israeli singna adubu maduna Titus Roman general na thugaikre audagi makhoi singam khidre laibak to ontadana akaya to yoidana laire amasung makhoi na masibu 2000 year muks tagi koi chai dana laibasi urakpani masigi mafam sida makhoi kaisu leite kaisu laikhidre lairambani haibasi makhoi chak to lakpani adu ngasi makhoi khutta power lakre world ki Muslim leaders or countries makhoi ki wada satli makhoi ki matung de innakre makhoi na supreme ni hujik 2000 years kaptana nuaitana khanglak laga makhoi na makhoi ki Kaaba se saraidra maramdi Muslim ki Kaaba Makka gumnai koina nungsi jabukum luna khan gum makhoi na masibu masigi mafam masibu value pi makhoi ni khali aduna ngasi 2000 year muks haukram matung the power money strength pum namak lairaba tungsida masigi third temple se sadrabati mapa mapugi tawbima leite yahudi macha oibagi kanaba leite khanbani aduna masigi third temple se sagani anyhow at any cost masjid aqsa shahid oigani tawkhigani audagini Middle East ki blast oidori se aduga masigi point sing ase loina hojik laklai maramasina ni makhoi ki mangda ayet palak pasing takhai bagi thabak ni tawrise hojik Iran makhoi gi achau athat pani adun ni Iran thombagi damak thugai bagi damak ta makhoi nyam kan plan tawrise. Now Europe ki country sing ukre oirak tori bakumai ase Europe kra amat lemloi dori Arab ki noaide harba country sing ase amat lemloi dori large scale military intervention oina dori amaga sokna ga dori aduna France ki president Emmanuel Macron na u khiduna ngarang haiki Europe ki country sing ki khutlai na Middle East tembada mi hatpada use dori se masi thingu sini masi thingu aduna Europe Israel da khutlai pi ba to u yam kan haikre masita ngasi ahing nityan hu ki reply laki madudi man haiki Macron ikai fam thoi sini Macron ikai fam thoki ngasi Israel front taruk taretani war sok nari se amasung masigi war asigi damakta Israel ki damakta help khulai thingu haibase masi haifam dokte sini Europe ki stance adu oirabasu Israel kanagi su mateng lodana sok nagani haidokre kanagi su darkar oite ekoi lepa leidana sok nagani haikini tyana hun aduna nityana hu ki final wa thamkre Iran da hit tawbagi aduga hit asian mak sathi bagi mong da tawni hairi maramdi nityana hu ki wani Iran na makhoi da anirak attack tawre adu boy khoi tuminna lairambani madu hojik oiraroi France including Europe ki country khara Iran de attack tawni haibada support nate adubu Britain America Israel ki mateng pangbagi damak makhoi ready ni nityana hu ki final speech da thamki mana world da Iran da amati magi jati ki missing da sambodan natraga mamang da haibado khanghanbado mangjau na madudi ekoi Iran da strike tawragani
मरमदी अखोई पेशेंस की टाइमिंग लोइख्रे मसी अखोई एक्जिस्टेंस की वानी अदुना इजराइल की अटैक ईरान दे याम कन कदौरी हाइरी मसी की रिप्लाई सु अमुक लाकन ईरान के साइड तगी मखोई प्रिपरेशन नि ईरान सु प्रिपरेशन लौद लोइरे माइकई द फिट तौगदब तौख्रे थमख्रे हाइरी रशिया की फाइटर जेट खरा मखोई द प्रोवाइड तौनी हाइबनी मदु फंगलब फंगद्रिब खंगति मदु फंगलबदी इजराइल की स्ट्राइक अदुदा खरा ngak mangambsu yai hairi aduna lakadaba moment khara se nongni ni ase yamnum important oi final moment yore CENTCOM की जनरल ब्रिटेन अमेरिका के एक्सपर्ट्स इजराइल द होजिक डिस्कशन चथरी हाइरी अमरोम द पृथ्वी न गाइरी करी वरकनी फाइनली द इकोनॉमिक टाइम मैगजीन की फ्रंट लाइन ता ब्रेक ओइबगी पोट अमा मेप अमा मखोइनि इथोरक्तना फोंदोक्तना मयाम द खंगलकलिसे मसी डिकोड तौरिसे मसी की प्रॉब्लम ओइदोरिब्रा मसी नि होजिक की नरिबसे